ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯆꯤꯟꯕꯥꯟ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨ ꯍꯥꯏꯕ ꯔꯣꯃꯥꯟꯇꯤꯛ ꯇ꯭ꯔꯦꯖꯦꯗꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯊꯨꯡꯅꯕ ꯉꯥꯛꯇꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ, ꯀꯠꯊꯣꯛꯄꯁꯨ ꯅꯨꯡꯁꯤꯕꯒꯤ ꯇꯥꯡꯂꯕ ꯃꯒꯨꯟꯅꯤ ꯍꯥꯏꯅ ꯎꯠꯂꯤꯕ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯣꯅꯤꯀꯥꯁꯨ ꯆꯥꯛꯀꯧꯕꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯀꯦꯅ ꯃꯧꯅ ꯍꯔꯥꯎꯅ ꯆꯠꯆꯅꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯂꯨꯍꯣꯡꯕ ꯆꯍꯤꯗꯨꯒꯤ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕ ꯑꯣꯏꯔꯤꯕꯅꯤ ꯃꯣꯅꯤꯀꯥꯒꯤ ꯃꯐꯝꯗ꯫ ꯑꯗꯨꯕꯨ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯐꯥꯎꯔꯤ꯫ ꯃꯄꯥꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯒꯤ ꯅꯤꯄꯥ ꯎꯍꯟꯗꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯂꯣꯟꯅ ꯇꯩꯊꯣꯛꯆꯩ꯫ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯕꯗ ꯃꯥꯒꯤ ꯅꯤꯄꯥꯁꯨ ꯃꯥꯕꯨ ꯊꯅꯝꯂꯒ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯗꯨꯝ ꯊꯧꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯗ ꯃꯣꯅꯤꯀꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗꯨꯗ ꯇꯥꯔꯤ꯫ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯪꯒꯣꯏꯗꯨꯗ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥꯗꯨ ꯊꯣꯡ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯃꯣꯅꯤꯀꯥ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯈꯤ꯫ ꯃꯃꯥꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ, "ꯏꯆꯥ ꯂꯥꯛꯑꯦꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯤꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯨꯔꯦ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯚꯔꯥꯒꯤ ꯀꯥꯁꯤ ꯊꯣꯡ ꯂꯣꯜꯂꯤꯕꯁꯤ? ꯏꯍꯦ, ꯅꯪ ꯗꯥ ꯅꯤꯡꯊꯦꯝꯕꯨꯔꯥ? ꯃꯥꯗꯤ ꯊꯥꯃꯨꯛ ꯐꯥꯔꯦ ꯗꯦꯜꯂꯤꯗ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯃꯥꯗꯨꯗꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯧꯕ꯫ ꯅꯪ ꯄꯥꯕꯨꯡꯅꯗꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯈꯤꯕꯗꯨꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ꯭ꯔꯥ? ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯈꯪꯗꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯏꯃꯥꯁꯨ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ, ꯅꯪꯁꯨ ꯅꯥꯐꯤ ꯅꯔꯣꯟ ꯍꯣꯡꯗꯣꯛꯂꯔꯣ ꯂꯥꯛꯑꯣ꯫ ꯃꯣꯅꯤꯀꯥ ꯃꯐꯤ ꯃꯔꯣꯜ ꯊꯨꯅ ꯍꯣꯡꯗꯣꯛꯂꯒ ꯅꯤꯡꯊꯦꯝꯒꯤ ꯀꯥꯒꯤ ꯁꯣ ꯃꯃꯥꯗꯒꯤ ꯂꯧꯔꯒ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯀꯥꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤ꯫ ꯃꯣꯅꯤꯀꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯇꯥꯔꯛꯂꯤ꯫ ꯃꯥꯒꯤ ꯁꯛꯇꯝ ꯃꯥꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯌꯦꯛꯍꯧꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯨꯔꯤ, ꯑꯗꯨꯕꯨ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯐꯃꯨꯡꯗ ꯐꯝꯊꯔꯤ꯫ ꯐꯛꯂꯥꯡꯗ ꯀꯦꯟꯚꯥꯁ ꯑꯃ ꯎꯞꯁꯤꯟꯗꯨꯅ ꯉꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯦꯟꯚꯥꯁꯇꯨ ꯊꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯌꯦꯛꯂꯝꯗ꯭ꯔꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯤ꯫ ꯗꯥ ꯅꯤꯡꯊꯦꯝ, ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯄꯤꯅꯤ ꯍꯥꯏꯕꯗꯨ ꯌꯦꯛꯄ ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯗ꯭ꯔꯤꯗ ꯃꯣꯅꯤꯀꯥ, ꯈꯔꯕꯨꯗꯤ ꯌꯦꯛꯄ ꯍꯧꯔꯕꯅꯤ꯫ ꯀꯗꯥꯏ ꯌꯦꯡꯒꯦ? ꯁꯤꯗꯤ ꯅꯪꯅ ꯍꯥꯟꯅ ꯌꯦꯛꯈꯤꯕꯗꯨꯗꯒꯤ ꯃꯈꯥꯁꯨ ꯌꯦꯛꯊꯗ꯭ꯔꯤ꯫ ꯂꯥꯏꯅꯦꯅ ꯃꯤꯠꯁꯨ ꯌꯥꯎꯗꯦ, ꯆꯤꯟꯕꯥꯟꯁꯨ ꯌꯥꯎꯗꯦ꯫ ꯀꯩꯅꯣ ꯗꯥ ꯅꯤꯡꯊꯦꯝ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ? ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯑꯦ꯫ ꯑꯩꯅ ꯅꯣꯛꯑꯁꯨ ꯏꯃꯪ ꯃꯪꯉꯒ ꯑꯗꯨꯝ ꯂꯩ꯫ ꯅꯪꯕꯨ ꯅꯣꯛꯄ ꯀꯥꯛ ꯍꯥꯏꯗꯨ ꯍꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯁꯥꯎꯔꯅꯨ ꯃꯣꯅꯤꯀꯥ, ꯃꯤꯅ ꯑꯣꯔꯗꯔ ꯇꯧꯔꯝꯕ ꯂꯥꯏꯁꯤꯡꯁꯤ ꯍꯥꯟꯅ ꯌꯦꯛꯂꯒ ꯅꯪꯒꯤꯗꯨ ꯑꯃꯨꯛ ꯌꯦꯛꯄꯤꯔꯒꯦ꯫ ꯑꯣꯏꯔꯔꯣꯏ ꯑꯣꯏꯔꯔꯣꯏ, ꯀꯌꯥꯗꯤ ꯀꯨꯏꯔꯒꯦ? ꯂꯥꯏꯗꯨꯃꯇ ꯌꯦꯛꯄꯤꯌꯨ ꯍꯥꯏꯔꯒ ꯃꯤꯠꯁꯨ ꯄꯥꯟꯕꯤꯗꯦ, ꯆꯤꯟꯕꯥꯟꯁꯨ ꯌꯥꯎꯗꯦ꯫ ꯗꯥ ꯅꯤꯡꯊꯦꯝ, ꯏꯁꯥꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯀꯗꯥꯏ ꯅꯪꯒꯤ ꯇꯣꯔꯤꯗꯨ ꯄꯤꯔꯛꯎ꯫ ꯇꯣꯔꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯣꯅꯤꯀꯥ? ꯂꯪꯊꯣꯛꯈꯤꯒꯦ ꯇꯧꯕ꯫ ꯂꯥꯏ ꯌꯦꯛꯏꯅꯦꯅ ꯃꯤꯠꯀ ꯆꯤꯟꯕꯥꯟꯒ ꯌꯥꯎꯗꯕ ꯂꯥꯏ ꯑꯃ ꯌꯦꯛꯂꯒ ꯑꯗꯨꯝ ꯊꯝ ꯂꯩꯔꯦ꯫ ꯃꯤꯒꯤꯗꯤ ꯐꯖꯅ ꯌꯦꯛꯈ꯭ꯔꯕꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯊꯨꯅ ꯌꯦꯛꯅꯕ ꯇꯧꯔꯒꯦ, ꯁꯥꯎꯔꯅꯣꯕ꯫ ꯅꯁꯥꯗꯨ ꯊꯃꯣꯏꯒ ꯄꯥꯜꯂꯝꯗꯧ ꯃꯥꯟꯗꯦ꯫ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯗꯨꯅ ꯃꯤꯒꯤ ꯃꯃꯤꯠ ꯃꯆꯤꯟ ꯄꯥꯟꯗꯅ ꯑꯗꯨꯝ ꯊꯝꯂꯒ ꯂꯩꯔꯤꯅꯤ꯫ ꯃꯣꯅꯤꯀꯥꯅ ꯁꯥꯎꯁꯤꯟꯅꯕꯗ ꯅꯤꯡꯊꯦꯝ ꯂꯩꯐꯝ ꯈꯪꯗꯕꯗꯨ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯟꯖꯈꯤꯕꯅꯤ꯫ ꯃꯣꯅꯤꯀꯥ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇꯨꯗ ꯉꯥꯏꯍꯥꯛ ꯏꯔꯥꯛꯂꯨꯔꯕ ꯇꯨꯡꯗ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯅꯤꯡꯊꯦꯝꯒꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯑꯥꯔꯠ ꯄꯦꯟ ꯕꯣꯔꯗꯇꯨ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯈꯤ꯫ ꯃꯣꯅꯤꯀꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯦꯟ ꯕꯣꯔꯗꯇꯨ ꯊꯥꯡꯒꯠꯂꯨꯕꯗ ꯆꯤꯊꯤ ꯑꯃ ꯕꯣꯔꯗꯇꯨꯅ ꯅꯜꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯣꯅꯤꯀꯥ ꯆꯤꯊꯤꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯣꯅꯤꯀꯥ, ꯋꯥꯍꯩ ꯈꯔꯁꯤ ꯅꯐꯝꯗ ꯇꯥꯛꯂꯝꯗꯅ ꯆꯠꯂꯕꯗꯤ ꯅꯪꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕ ꯊꯃꯣꯏ ꯄꯥꯜꯂꯝꯂꯣꯏ ꯍꯥꯏꯕꯗꯨ
ꯑꯆꯨꯝꯕ ꯑꯣꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯏꯔꯝꯂꯕꯅꯤ꯫ ꯅꯪꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯤꯟꯕꯥꯟ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨꯗꯨꯅ ꯑꯩꯕꯨ ꯀꯌꯥꯗ ꯂꯥꯡꯇꯛꯅꯍꯟꯈꯤꯕ, ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯨꯝꯕ ꯌꯥꯍꯟꯈꯤꯗꯕꯅꯤ꯫ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯊꯝꯕꯤꯔꯤꯕ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯏꯔꯥꯜ ꯂꯪꯖꯕ ꯊꯣꯛꯂꯅꯤ ꯈꯟꯗꯨꯅ ꯊꯃꯣꯏꯁꯦ ꯁꯣꯟꯊꯔꯛꯇꯅꯕ ꯅꯪꯒꯤ ꯁꯝꯕ꯭ꯔꯨꯗꯨ ꯍꯥꯞꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯅꯪꯅꯗꯤ ꯑꯩꯁꯦ ꯁꯨꯡꯅꯣꯛ ꯅꯣꯛꯇꯦ ꯍꯥꯏꯔꯤꯕ, ꯅꯣꯛꯇꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯕꯨ ꯌꯥꯝꯅ ꯋꯥꯍꯟꯖꯈꯤ꯫ ꯑꯩꯅ ꯅꯣꯛꯂꯨꯔꯕꯗꯤ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨꯅ ꯊꯃꯣꯏꯁꯦ ꯈꯪꯐꯥ ꯐꯥꯖꯤꯟꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯣꯛꯈꯤꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯒꯤ ꯊꯧꯖꯥꯜꯅ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯕꯨ ꯀꯁꯥꯔꯗꯒꯤ ꯂꯥꯛꯂꯕ ꯃꯇꯨꯡ ꯆꯪꯖꯐꯝ ꯄꯤꯕꯤꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯑꯃ ꯐꯪꯍꯟꯕꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯄꯣꯛꯄꯤ ꯏꯃꯥꯁꯨ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯍꯥꯛꯀꯤ ꯑꯌꯦꯛꯄ ꯁꯛꯇꯝꯁꯤꯗ ꯉꯥꯏꯔꯤ꯫ ꯅꯪꯒꯤ ꯆꯤꯝꯕꯥꯜꯒꯤ ꯁꯝꯕ꯭ꯔꯨꯁꯤꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯂꯤ꯫ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯔ ꯃꯥꯜꯂꯦ꯫ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯣꯅꯤꯀꯥ ꯆꯤꯊꯤꯗꯨ ꯄꯥꯔꯨꯕꯗ ꯑꯔꯦꯞꯄ ꯂꯩꯇꯅ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯣꯅꯤꯀꯥ, ꯂꯥꯎ ꯂꯥꯎ, ꯆꯥꯛ ꯂꯣꯏꯔꯦ, ꯅꯄꯥꯕꯨꯡꯁꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯃꯣꯅꯤꯀꯥꯒꯤ ꯃꯃꯥꯅ ꯀꯧꯔꯛꯈꯤ꯫ ꯃꯣꯅꯤꯀꯥ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯒ, ꯍꯣꯏ ꯃꯥ, ꯂꯥꯛꯑꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛꯀꯧꯕꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯐꯨꯝꯕꯪꯅꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯟꯇꯁꯨ ꯁꯣꯟꯖꯔꯛꯏ꯫ ꯗꯥꯅꯤꯡꯊꯦꯝ, ꯅꯪꯁꯦ ꯅꯤꯄꯥ ꯊꯣꯡꯃꯟꯗꯦꯗꯀꯣ꯫ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏꯗꯀꯣ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕꯗ ꯃꯣꯅꯤꯀꯥ ꯌꯥꯝꯅ ꯀꯞꯆꯈꯤꯕꯅꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯃꯆꯥꯗꯨꯗ ꯃꯥꯒꯤ ꯀꯦꯟꯚꯥꯁꯇ ꯅꯤꯡꯉꯥꯏꯗꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯗꯥꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯂꯥꯏ ꯌꯦꯛꯄ ꯆꯪꯂꯤꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯃꯣꯅꯤꯀꯥ? ꯂꯥꯏ ꯌꯦꯛꯄ ꯃꯤꯅ ꯂꯥꯏ ꯌꯦꯛꯅꯤꯡꯗꯕ ꯍꯧꯅꯗꯦ꯫ ꯗꯥꯅꯤꯡꯊꯦꯝ, ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯤꯕꯁꯤ ꯅꯪ ꯈꯪꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ? ꯃꯣꯅꯤꯀꯥ, ꯌꯦꯡꯉꯨꯅꯤ, ꯑꯩ ꯌꯦꯛꯂꯤꯕ ꯂꯥꯏꯁꯦ ꯑꯃꯪꯕ ꯅꯣꯡꯍꯧꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯐꯨ ꯀꯟꯅ ꯂꯥꯛꯈ꯭ꯔꯦ꯫ ꯅꯣꯡꯖꯥꯕꯤ ꯃꯥꯅ ꯑꯇꯤꯌꯥꯁꯤꯗ ꯃꯥꯒꯤ ꯁꯔꯨꯛ ꯈꯖꯤꯛꯇꯪ ꯐꯪꯅꯕ ꯍꯣꯠꯅꯖꯔꯨꯕ ꯄꯨꯝꯕ ꯁꯨꯛꯅ ꯃꯝꯅ ꯂꯥꯛꯂꯤꯕ ꯅꯣꯡꯍꯧꯁꯤꯅ ꯂꯣꯏꯅ ꯈꯨꯝꯖꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯣꯡꯍꯧ, ꯅꯪꯒꯤ ꯅꯣꯡꯖꯥꯕꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯈꯪꯂꯤꯕꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯗꯨꯅꯤ꯫ ꯃꯣꯅꯤꯀꯥ, ꯅꯪꯅ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯌꯦ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯔꯣꯏꯗꯕ ꯑꯩ ꯈꯪꯗꯦ꯫ ꯅꯪꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯩꯗꯤ ꯗꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯉꯁꯤꯃꯛ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨ꯫ ꯃꯣꯅꯤꯀꯥ, ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯂꯝꯕꯤꯗꯨꯗ ꯀꯔꯝꯅ ꯆꯠꯀꯅꯤ? ꯀꯞꯂꯒꯅꯨꯁꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯍꯟꯒꯅꯨ꯫ ꯁꯦ, ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯄꯤꯒꯦ꯫ ꯁꯣꯜꯂꯛꯀꯅꯨ꯫ ꯑꯩꯒꯤ ꯄꯤꯔꯥꯡꯁꯤ ꯇꯩꯊꯣꯛꯅꯕꯒꯤ ꯍꯛ ꯅꯐꯝꯗ ꯂꯩꯇꯦ꯫ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯪꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯣ꯫ ꯃꯣꯅꯤꯀꯥꯅ ꯂꯩꯀꯣꯜꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯣꯅꯤꯀꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ꯫ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯀꯔꯝꯅ ꯃꯣꯅꯤꯀꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨꯔꯒꯅꯤ? ꯍꯦ ꯅꯣꯡꯗꯝꯕ, ꯅꯪꯅꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯏꯔ ꯌꯦꯅꯥ ꯈꯨꯟꯕꯒꯤ ꯆꯥꯎꯔꯕ ꯄꯜ ꯑꯃꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯤ꯫ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯗꯅ ꯄꯨꯟꯁꯤꯟꯈ꯭ꯔꯕ ꯊꯧꯔꯤꯗꯨ ꯀꯔꯝꯅꯁꯨ ꯂꯧꯊꯣꯛꯄ ꯉꯝꯂꯨꯒꯅꯤ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯂꯤꯕ ꯃꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯀꯔꯝꯅꯕꯨ ꯃꯣꯅꯤꯀꯥꯒꯤ ꯑꯅꯤꯡꯕꯕꯨ ꯐꯪꯍꯟꯕ ꯉꯝꯒꯅꯤ? ꯊꯥ ꯈꯔꯒꯤ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯣꯅꯤꯀꯥ ꯇꯤꯚꯤ ꯊꯥꯒꯠꯂꯨꯕꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗ꯭ꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯖꯦꯡꯀ꯭ꯋꯦꯁ ꯐꯥꯎꯟꯗꯦꯁꯟꯅ ꯁꯤꯟꯕ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯅꯤꯡꯊꯦꯝꯅ ꯆꯤꯟꯕꯥꯟ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨ ꯍꯥꯏꯕ ꯊꯤꯝꯗꯨꯗ ꯁꯩꯊꯥꯗꯨꯅ ꯌꯦꯛꯄ ꯂꯥꯏꯅ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯏꯁ꯭ꯔꯝ ꯅꯤꯡꯊꯦꯝ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ꯫ ꯅꯤꯡꯊꯦꯝꯕꯨ ꯎꯅꯕꯒꯤ ꯄꯥꯎꯗꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯍꯣꯏ, ꯐꯒꯅꯤ꯫ ꯑꯩ ꯀꯁꯥꯔꯗꯒꯤꯅꯤ꯫ ꯂꯝꯒꯤ ꯋꯥꯍꯧꯗꯒꯤ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯊꯋꯥꯏ ꯇꯦꯝꯆꯤꯡꯅꯕ ꯌꯥꯎꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯨꯅ ꯁꯤꯡꯖꯃꯩꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯄꯥꯕꯨꯡ ꯒꯣꯄꯥꯜꯒꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯏꯃꯥ ꯕꯕꯥꯗꯤ ꯂꯩꯕꯤꯔꯤꯕ꯭ꯔꯥ? ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫
हंदक पांथोखिबा पेंटिंग कंपटीशन सिदा अदोमना येगलिबसी सेंफातब नुपी अमगी सक्तमनी हाइबदी ताकली हाबलिबा संब्रुदुना नुपीदुगी सक्तमदु तोंगान तोंगानबा अर्थ कया ताकपदोंना तवी थीम खजितंग पनबीबा यागद्रा अहोय पंजगे थुंगनबा ngaktana nungsiba nati kathokpasu nungsiba gi chauraba maguni haiba thimduda khut thajabani adongi style of painting and expression si yamni unique oi punsi lambi kadi mari leina bibra hoi lei haiba tare yam nungai jare achen bang hak kai thok piduna ikhogi studio sida lengpirak pagi damak thagachari tungdasu hena magul leiba art form kya puthok pirakani khanjai मोनिका टीवी प्रोग्राम दु येंगना मिलु दगी तारकलिबा पिरांग दु लेप्तना तैथोकली मापी तैथोकना निंगथेम की चावरबा एचिमेंट दुगी दमक हराउबसु फावजरी मिटकुप तुदा निंगथेम खंगु उनिंगबा फावरखी मागे अयेक पसक्तम लोशन बिदे हाइना कन्ना सावखिबदु ngasiदी सावनिंगबा फावखिद्रे निंगथेमना चलमलिबा पाखोंग ngasi kakta खंगलखी मागी अपोपा मदे अपोपीबु इकाई खुमनजबना मागी नुंसीबा पुंबा काथोकपा ngamliba मागी मगुन मोनिका गी मफमदा हेना वाखलखी नुंसीबदी थमोइदगी मांगखिबा लेति पुंसी सुप इरोइना दुना हिंगी हाइबसी मोनिका ना खंगलखी निंगथेम गी वही कया ngasi खक्ता मोनिका गी नकोंगदा हंजन हंजन ताबदौना तौरी मोनिका सु थमोइगी सेना दु फाटाजदुना मापुरोइबगा अनौब पुंसी खोंसत अमदा पेंथोक पटमदुना हिंगलगी खलगले नोंमा नोंमा हौखिबना निंगथेम गी मावा मापाव ताखिदबा सही कुनगी मथक्ता हेंजिलगले वेस्ट बेंगल गी शांतिनिकेतनदा मास्टर ऑफ फाइन आर्ट्स ता तमदुना मोनिका गी मचानुपी कृतिका मागी ओजागी मनाक्ता लागली सार आई अमुक्ता संगजरकी कृतिका लाओ लाओ जंगौ नंगबु नंगी लाइदुबु येकपा लोशन खरबरो सार लोइद्रिये लोशन बंग ngamdabudda सारदगी हंगजनिंग खरा लैदुना सारगी नाक्ता लाक्सबनी करिनोने हाइरो हाइरो नंगी अपामबदु सार ताकलगे सार वहंग सिबु हेक्ता हाइजरकपा यारगद्रा याइनी याइनी हाइरोने सार आइना येकलगे खनबगा आइगी तुरिसी इफा फाजनबदौना तवी मनिंग तमना खुद थाबा ngamdi आइगी वखल सिदा वहंग अमखक सनाइनना हंगदुना लेरे वहंग सिगी पाखुम फंगलबदी आइगी तुरिसे मनिंग तमगदौबा माले हंगदौरिबा वहंग सिसु सारदा हेक हंगबदा हाइफम खंगदबा मा यावी सा नंगना हंगदौबदु हंगलो नंगी कैंवास ना खौरांग ना ngairiba नंगी तुरिदु मनिंग तमहलसी सा आइना खंगनिंग लेबसी थामोइगी अवाबा सैना खांगबा ngambasi नुपीगा नुपागागी मरक्ता कनाना हेनबगे मसीगी वहंगसीगी पाखुम फंगलबदी आइगी कैनवासपु पेलहनबा ngamgani सार ओ मदु ओइरे इसागी वहंगसी याम फजै तारो कृतिका नुपीगी लमचत्ती थोट नौबना मागी मगुन्नी थोटना नौना हिंगजबना नुपीसिंगबु लैरांगसिंगा पंखक ओइना सैथारिबनी निपादी मागी पाम्बोम पंगलना मंगोइना हिंगजबा पामगनी अखाक अराव तबु हेना खोइदाजगनी सार अदु ओइरबदी थमोइगी सेनासी निपाना हेना खांगबा ngamgadौरिब्रा नत्ते कृतिका कल्लबनी पा ओइबा पुमनमक थमोइ मागी सेना पुबदा खांगमदबा सेना फावगनी पुबा थांगबा ngamदबा सेनाना चोकथबा फावगनी थोलबा नुपीसिंगदी थमोइगी सेनादु खांगबदा निपादगी हेना पंगल लैना खांगबा ngamgani याम नुंगाइजरे सा नचागी लाइदु थुना लोइसिनबा ngamjage मंगोल पिनाबियो निंगथेमगी मखोंग सोंगना कृतिका खुरुमले निंगथेम कृतिकागी मकोकता नानथबिदुना नमाइ पाकचरो हाइना मंगोल पिरकले कृतिका पुंगनिंग मका लामना मागी तुरी पाइखतुना यूनिवर्सिटी दुगी उरुम फंगलबा उखोंग अमदा कंपटीशन याउनबगीदमक मागी लाइदु लोइसिनबा होनजरी ओजा निंगथेम मागी डिपार्टमेंट तमना चंगलकपदा कृतिकाबु उबदगी कृतिकागी मनाक तमना चंगसिलगली सार नसाना येगलिबसी मीगा चंगदमनबा यागद्रा अमुक्ता येंगबिरमु
Kritika mana purakpa plastic ki chair du Ningthem da phambiu haina chakri du tharami. Ningthem chair du da phamthakirami. Ayek palai du da munna yengduna leikhi. Munna yengluraga khangaudana mapi tarakhi. Kritika ukhini khanduna mapi du taithokna ba langnajari adubu magi ojana kari hairakadege khanduna ojada munna yengduna leijari bi Kritika Ningthemna mapi taithokna ba hona badu uraga tu jungkhiba khangaudre. Magi ojana kapu uraga Kritika su maramdi khangdana mapungning khangnung nungsikhiduna khamba yadana pirang sing leptana chintharakli. Torban wangmada naitom tana phamduna yening hullaroi thamoidu themjinaba langnaduna liri humna silakliba malangba mangonda thamoise sokthaba phaure haina paudamagum takliba Kritika ge ayek palai. Atopa torban amadana mama masa anina punsi khongsatni khana aroiba lambi phawba yaunaba salibagi saktam ururaga Ningthem thamoidu khangba ngamkhidre. Mapi taitholaga Ningthem Kritika da yenglakpada Kritika mapi sadum tana kaplambadu urakhi. Kritika karigino nangna kaplebadi aisu khangde sana kapu ubaduda pi se thingba ngamhaudana adum kapthokre. Angaubi sidi kaplanu sarwa haige nangi laise innate expression di yamna phajare aduda turil sigi isingse tapna leptana sianba ising ohelo. Hoi sar Kritika aina khangningba amana nangi thimse nasana sagatpa oiribra natraga kanagumana hairakpadagi yeklibra sana madumatang khangningba. O adu borosa aina sagatpadi natiye competition yauni haibaduda aikhoigi mamana phone asumna yu talakpani. Nangi mama Kritika mamagi mingdi kari kawi. Mamagi mingdi Monica kawi sar. Ningthem swai laukre. Kritika abu munna yengba phawba ngamsilaktre. Ninglap tawba khonjelna Kritika babadi karam tawri anayek yaudabra. Sar babadi aina sahi taramuk pharakpada anaba amana maram oiduna laikhidre. Nahan makai khangludrabasu Kritika abu masak khanglakpada Ningthem Kritika abu masada una nungsiba phawrakli. Milu pirangsu yaurakpa lepti. Isa thoibi sar department phawbada chalukhige nangi selo seloko. Hoi sar loisinaba tawjarage. Ningthem thangbada waraba khungthanga loinana magi department tamna chatkibadu Kritika su karigino khangdi mamitagi mapi leptana sinthaduna yengduna leichahuri. He thawai nangnadi punamak khangbana Kritika abusu khamba yadraba pirang sinthalle. Numitudagi hauna Ningthem Kritika abu masada una senabiri. Kritika gi awatpa amata lehenkhidre. Naitom tana hinglubagi awabadu Kritika abu yengjaraga penthokpa tamjari. Tha kharagi tungda Semquest Foundation ki painting competition da Kritika ahanba mana phanglakhi. Monica paudu tabada haraujabana flight tongdana machanupi gi manakta lakhi. Pumnamak magi ojagi mieng makhada mai paklakpani khanglabana machanupi ga loinana ojabu ikai khumnaba unanabagi damak Ningthem gi mayumda lakhi. Mama machana changlakpadu ubada Ningthem phamduna leirambadi phawalakhi. Khara naksilaklabada Monica Ningthem bu hek uba maktana makutu yaliba haira yauba cherang khawda floor da takre. Makoi marangtana thallabasu thamoida haktuna thamkraba sakpamdudi mieng amada Ningthem ni haiba irai laina khangkre. Wangangnaba ngamnadana anibak chap leptuna leinakre. Monica mamitigi mapi tarakpati lepkhidi. Mama amadi magi ojagi matauda Kritika changaknana lepli. Monica nachanupi gi manakta laklibra. Monica pak hek kumdokpa ngamdana adum leptuna leiri. Kritika nang sargi kisanda changlaga cha khara semlakera. Hoi sar
ꯃꯃꯥꯒ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯊꯨꯅ ꯁꯦꯝꯖꯔꯛꯑꯒꯦ꯫ ꯃꯣꯅꯤꯀꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯐꯝꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕ ꯑꯩꯕꯨ ꯅꯈꯣꯏꯅ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯩꯍꯟꯈꯤꯕꯗꯥꯏ꯫ ꯗꯥ ꯅꯤꯡꯊꯦꯝ, ꯏꯅꯝꯃꯍꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯏꯍꯥꯡ ꯍꯥꯡꯅ ꯎꯏꯅ꯫ ꯃꯣꯅꯤꯀꯥ, ꯏꯊꯟꯗꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤ, ꯑꯗꯨꯅꯅꯤ ꯏꯍꯥꯡ ꯍꯥꯡꯅ ꯎꯔꯤꯕꯗꯨ꯫ ꯏꯊꯟꯇ ꯍꯥꯏꯕꯗꯤ ꯀꯔꯤꯕꯨꯅꯣ ꯗꯥ ꯅꯤꯡꯊꯦꯝ? ꯃꯣꯅꯤꯀꯥ, ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯦ꯫ ꯃꯣꯅꯤꯀꯥ ꯅꯤꯡꯊꯦꯝꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯦ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯁꯥꯔ, ꯆꯥ ꯁꯦꯝꯕ ꯂꯣꯏꯖꯔꯦ, ꯆꯥ ꯊꯛꯂꯁꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯂꯩꯀꯣꯜꯗꯨꯗ ꯐꯝꯗꯨꯅ ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗꯅ ꯄꯥꯏꯔꯛꯂꯤꯕ ꯆꯦꯛꯂꯥ ꯑꯃꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯃꯣꯅꯤꯀꯥꯁꯨ ꯍꯌꯦꯡꯗꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯒꯗꯧꯕꯅ ꯅꯤꯡꯊꯦꯝꯕꯨ ꯎꯅꯕ ꯂꯩꯀꯣꯜꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯗꯥ ꯅꯤꯡꯊꯦꯝ, ꯑꯩ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ, ꯗꯥꯗ ꯇꯥꯛꯂꯝꯒꯦ ꯈꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯣꯅꯤꯀꯥ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯗ꯭ꯔꯕ꯭ꯔꯥ? ꯋꯥꯔꯧꯗ꯭ꯔꯦ ꯗꯥ ꯅꯤꯡꯊꯦꯝ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯤꯡꯕꯁꯤ ꯇꯟꯊꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯣꯅꯤꯀꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯇꯣꯔꯕꯥꯟ ꯋꯥꯡꯃꯗ ꯂꯦꯞꯂꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯅꯪꯅ ꯌꯦꯛꯄ ꯂꯣꯏꯁꯤꯟꯕꯤꯗꯦ ꯍꯥꯏꯅ ꯁꯥꯎꯈꯤꯕ ꯅꯪꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯆꯤꯝꯕꯥꯟ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨꯗꯣ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈꯤ, ꯑꯩꯒꯤꯗ ꯑꯣꯏꯖꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯌꯦꯛꯄ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯃꯗꯨꯃꯗꯤ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪꯖꯕꯁꯤꯅ ꯑꯩꯕꯨ ꯍꯤꯡꯕ ꯉꯝꯍꯜꯂꯤꯕꯅꯤ꯫ ꯃꯣꯅꯤꯀꯥ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯈꯤ, ꯀꯞꯅ ꯀꯞꯅ꯫ ꯗꯥ, ꯅꯪ ꯁꯣꯟꯊꯒꯅꯨꯀꯣ, ꯅꯪꯒꯤꯗꯃꯛ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯂꯩꯔꯤꯁꯤꯗꯤ꯫ ꯇꯣꯔꯕꯥꯟ ꯋꯥꯡꯃꯗ ꯂꯦꯞꯂꯕꯁꯨ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯅ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯗꯥꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ꯫ ꯗꯥ, ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯌꯨꯀꯣ꯫ ꯃꯣꯅꯤꯀꯥ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯒ ꯂꯩꯀꯣꯜꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯣꯅꯤꯀꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫